ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ IDP-ꯁꯤꯡꯅ ꯅꯨꯃꯤꯠ 30ꯅꯤ ꯆꯨꯞꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝꯒꯤ ꯄꯥꯎꯈꯨꯝ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯒꯣꯌꯜꯅ ꯄꯤꯔꯛꯈ꯭ꯔꯦ꯫ VDF-ꯁꯤꯡꯒꯤ ꯗꯤꯃꯥꯟꯗꯁꯤꯡ ꯑꯊꯨꯕꯗ ꯄꯤꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯀꯤ VDF ꯄꯔꯁꯅꯦꯜꯁꯤꯡꯅ ꯑꯆꯧꯕ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯈ꯭ꯔꯦ꯫ Northeast Windona Sandok Saribani Midangi Pau Miyeng Tabiriba Singbu Jan Mabamna Krungjari Hausik Pau Sandokna Pizari IDP Singna Nimit Kuntrani Jumna Khongjang Sangsinduna Pisin Kiba Memorandum Ki Paukhum Manipur Lengaki Chief Secretary Punit Kumar Goyalna Pirakre Chief Secretary na Khutyek Piduna Thadorokpa Cherol Aduda Lamdamasida Khunda Duna Leiriba Kangluf Anigi Marakta Wakhal Tanaduna Amana Amabu Thazaba Thamnadriba Makai IDP Singna Mayumayimda Hanjinba Araiba Ama Oide Adumakpu Lengak Asigi Maikedi IDP Singbu Piba Yaba Mateng Sing Piduna Ngasi Fauba Lakle Mamangda IDP Singna Mayumayimda Hanjinaba Honabagi Lengakna Senfam Singkai Thakraba Matung Inter-District IDP Sing Masagi Mayumda Hanjinaba Humsuba Phase Ki Masagi Yum Semzin Sazinaba Crore Kuntramari Henbagi Senfam Lengakna Kaithaduna Mari Lenaba DC Singi Kutangda IDP Singda Fanghan Kibat Laikre Makhatana Su Lengaki Makedi IDP Sing Mayumda Hanjinaba Githabak Di Leptana Chathakigani Haiba Wafam Thamlakli VDF Singi demand Singa Tubada Pitok Piyo Haiduna Tongan ba district VDF personnel Singna Ajoba protest Tokre Hausik VDF Singna Taliba demand Singa Tubada Pitok Piyo Haiduna Ngasi Kangpopi district VDF personnel Singna Sapar Maina Police Station Gi Complex Manungda Ajoba protest Ama Tokre Protest Aduda Kangpopi district VDF personnel Singna Sarugyaki Protest Aduda our demands are legitimate security without security force VDF is injustice Recognize VDF, regularize VDF, government empathy forcing VDF to strike, no right, no duty, Hanathaba play cutsing, Painaki. Ngasigi Khongjangadu Matangda Kangpopi District VDF Welfare Association ki President Lamidlun Kipken Nahai, Kangpopi District Oina Apunba VDF members Singna protest Toriba si VDF Singna Matam Sangna Tanduna Lakpa, demand Sing state government na Pitok Naba Kanari Harga. Pitok na badi hotna daba matam thadok tuna thamba mayamasina VDF members singi thamoida pena daba kaya lakpadagi hausik indefinite gun down and pen down strike jangsilibani masigi sarugamo oina ngasi asi VDF member mayamna pen dabadagi taliba demand sing Pitok Pinaba protest asi tozabani haiki Nakalamarom the so Imphal West District VDF Welfare Association Sinduna Mayang Imphal the Leba and Tomcho Higher Secondary School gi grounda Wakat Khongjang Junction ki Hariba Wakat Khongjang aduda Sarugyakiba Imphal West District VDF Welfare Association gi President Irengbam Arun Kumar na haikibada All Manipur VDF Welfare Association gi Makada District Taratarukta Leba VDF Association Singa Kutsam Naduna VDF Singna Taliba demand Sing Ase Pitok Piyo Haiduna Mamang Sehigi December Tang Kunhumdoidagi Arm Down Amadi Pen Down Strike Khongjang Asi Changsinduna Lakibani Maru Oina Lisangamaga Janipan Humfuma Toy Police X Section 17 gi Makada VDF Asi Lokibani Amadi Ministry of Home Affairs approval piraba matungda Section 19 da yauriba si police personnel amada fangliba kudong jaba mayamasi VDF tasu fangadabani haina mayek sengna yauraga leiribani adubu ngasi fawa lengakna thabakta ontok pirakpa leitri housing VDF singi oina piriba pe asinadi imung manung puba ngamdaba haiba adu oirakli maram aduna VDF singna taliba demand singasi athuba matamda pibiyu haina magna appeal tauki As government has no response long-pending VDF demand, we Kangpopi District VDF Welfare Association, we fully support ongoing agitation or strike
arranged by the Central Committee, and we will continue our agitation until our demand is fulfilled. So we request the responsible government to fulfill our hurdles at the earliest. We want kunga hundoi dagi sankhya leiba amdown penam strike sig mari lenana manipur lengak ta athu matamda akoi gi demand sing fulfill tobinana ba appeal tokjabagi khongjang ai jaba tare adu ngasi mai imphal higher secondary ground je koi pangthok chabani adu bo khoi yam nungai ba paw masu lei ngarang nan ningdawa ba numit koi gi home department gi masak thongbo official sing koi all manipur gi level da koi mifam phamine hayeng January tang tara mga manungda sunjay shoydana order pina honagani kariguma masida kitang no mamani ni mapandar gasu tengdara bada date 15 jigi matungda 2 days gumba 3 days gumai manungda sunjay shoydana koina taliba demand jigi manungda khoidigi maru oiba regular police personnel mana phangiba benefit tu chaptana phangdabana mana morga to gi matik pikna piba sumanjina hingmang amnarakta ba ngamnarakta mana morga koi gi hoje sikse koi gi requirement rules su kitang thaidoga koi gi sabsaba pay structure am sembi hoy bane pay structure je government na committee ma constitute to biraga honorable governor gi athang mutungina koi pay structure semre approval ngai ri approval gi file jine koi ngarang athengbo honorable governor yogre no koi na tajabase nongmada 480 per day masi saraga adugi mathakta annually hanadagi koi 2022 dagi chanaraga lakpa annually 500 increment dumaga hana piba aduga ate koina tanjari ba koi gi hana thokraba order sing implement tokdaba amadi hoji koina taliba che kodam oina rakanda koi gi rank and file adagi koi gi ministry da approve tokdana laiba bd personnel sing approve toknabagi aduga koi gi all apa police department da arm personnel amoina thabak toriba singi uniform materials bo igera line of promotion gi bo igera reward ki bo igera pension scheme order thok implement tokna laiba singuma mayam je loina mak pibiu haibane Separate administration demand toduna Churachandpur border town Moray Technopol Fairjol na chingba mafamda kuki khunja singna wakat 𝐶𝐞𝐬𝐬 Indigenous Travel Leaders Forum ITLF loinena 𝐶𝐞𝐬𝐿 Council na sunduna changsing kiba wakat khongjang aduda 𝐶𝐞𝐬𝐬 singtagi oiba separate administration amadi union territory gi demand tawraduna amadi manipurda popular government ama sembada 𝐶𝐞𝐬𝐬 singi MLA sing yawa yaroi amadi sogaloi heba wafam sing play card thaduna paiki panbayai su tawna bada yauriba malijan singna haukiba numita Guwahati da kaukiba mifamda kuki MLA taragi manungda manga saruk yakide hari Afabalengak ama leihanna bagi wakalonda Manipur Youth League mayolna political campaign ama haudokadari hiramasigi matangda mayolgi president Asem Prince na fongdorakpada lakliba January gi tang tara tarukta Manipur University gi auditorium da jai ama chupna chathagadaba political campaign adu haudokani ngasi politics da anoba langolgi vote haiba hiramda chathagadariba campaign asi ngasimak Manipur da yamna luba fibam amada leiriba asida ingtapna hingnabagi amata ngairaba lambidi politics khangna chatpa asina oigani haina lawi maram aduna ching amasung tamgi afaba luchingba khanba ngamnabagi damak wakal taminna ba leiriba political party CSO amadi miyam puna campaign asibu sokat piu haiba wafam thamki mayolna chahi machupna chathar kadoriba politics anong belong board for national regeneration haiba campaign asi ta cinema ki kari damakta ekoina pangthok chab daba yadre na khanjar kanda pangthok naba hona jaribino haibagi apumai okhum adusu thamjage ngasi ireba irom damgi figam yamna ruwa figam ta leiri haibase koi punam na khangnar wo khum nei tokai bi hiram kaya da koi tung halakanda ngasi di leba khnai asi tumsadaba ama mayari sahi ahum shrokadaroiba adugumba manipur gi yamna leba tiba thoro asigi warushina masu ko propaganda na leire
पुनमक्सिंग असी यंगजरकांदा ngasi leibak khunai asida thoiba thodo wato khudimaki mapung mai bahor famdi ekoi politics mu nathajun thamba politics bu ekoina hangoi tukat chabagi akoi richet ama ekoi miyamna matam sangna leirakpa masidagi mapung mai tholapani haina mailona khanjaraga ngasi mak leiriba manipur india ki political relationship loinana manipur da leiriba semilon gi fibam manipur da ngasi miyamna politics bu hangoi tukat chanariba fibam loinana manipur da thoiba khudingmaki horpam asi ekoi gi miyam humna politics bu khangmin nadaba taragadi masigi pakum piba ngamloi ha basi mayon ache pathazaba ga loinana haiba miyam humna ekoi gi politics bu khangmin nadabagi amadi lakadoriba assembly election asigi gi mangoinana haiba assembly election asida free and fair oiba mikhol kangonama letabiyade masina ekoi gi leiba khunai asida achumba politics ke yumpham tholakani loinana ekoi gi ngasi lenga se mati leitadana lenga pandabum leiba leiba ase afoba lenga ama thamge haibadi afoba government ama thamge haibadi ekoi mikhol gi Lok Bhavan Imphal da Lilong Horibi College Students Union 2025-26 ki General Secretary SM Farid Khan amadi Union Singha Lunina Manipur ki Governor Ajay Kumar Valabu unaduna memorandum ama submit tawkre memorandum aduda minority institution ama oriba Lilong Horibi College asi PG amadi university level fawba upgradation tawbinaba teaching amadi non teaching staff thaviraknaba voice amadi girls toilet athubada construction tawinaba additional classroom amadi science laboratory anoba sanaba college asigi boundary wall fencing tawinaba haizaki students singna awaba mayuknariba ITEP block approach road animaksu blacktopping tawbinaba amasung college ki overall infrastructure development tawbinaba request tawkre atenba matamgi manungda thavak oina pangthokpinaba su SM Farid Khan General Secretary amadi Students Union na Governor da humble request tawki All Hairok Diesel Auto Owners and Driver Action Committee Hairok na Hairok tagi Thawal amasung Hairok Champrathong tagi Wangsing Fob gi route ani asida mathau toriba Diesel Auto Association singa kusamnaraga ngasi kuntarok lak suba driver singi numit ki thoram Hairok Part 2 mayalekai Upper Primary School gi lampakta pangthokre Association asigi drivers singi maraktagi taibangpal thadokraba driver nipan gi photo da hailei katunai kai khumnaba utpa minute ani tumina leijuna awawa phongdokpa jai asigi oina association sing asina ngakna chat kadaba rule sing waref lauba amadi hauzik thaupuriba committee gi miyoi singda lengyan fi yanduna ikai khumnaba utpana ngasigi thoram adugi mabung oiba saktam oiki ngasigi thoram aduda Hairok tu Thawbal Association gi secretary Ningthauzam Zivan Meidei Association asimak ki president Khundongbam Bizen Meidei Champrathong tu Wangsing Route Association gi secretary Ningthauzam Manglem Meidei Association asigi president Ahibam Bizen Meidei amasung committee gi thaumi Laishram Viren Meidei na president members sing oina sarugyaki ngasigi thoram adugi nungi oiba waral piraduna All Hairok Diesel Auto Owners and Driver Action Committee convener Ningthauzam Thanel na hai driver gi sinfam da leibiriba singna nongsunungsha aing asa haiba thidana miyamgi thogal tawduna lakli asigumba kathokpadana masaruk oiraba driver singbui kai khumnaba uchaba oina ngasi senglaba driver singi numit ki thoram asi pangtokchabani miyamgi Thaugal tauba amasung kathokpa haibasin handak jai gi wakalon oina thamli haina phongdoki tungdang asigi thoram aduda association ani amadi committee gi oiba mifamna road asida chanagadaba tongan ba waref Nepal lauki singna ekoi society da kayam asoba thobang lobagi habugi adum mayam da khangan jana bai da bakta tangai pada pangthok chaba dabede gi thoramni Wangsing tu Hairok Champrathong amadi Driver Committee koi timmo humna silaga pangthok sarika Driver Day asigi wan thokki maram tang haija tingi da aina han mamakta da lamjibu konbirba ima ibel amadi ipa gu khumjari amadi driver ma'am amadi secretary person amadi committee ki member na khanar matungda koi chawpa wan thokitang ai goiba mot oina thamjabada ekoi driver de ngasi kari ki tawi
ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯕꯨ ꯂꯝꯕꯤ ꯆꯠꯄꯤꯔꯝꯕ ꯂꯝꯖꯥꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯇꯧꯕꯤꯔꯝꯕ ꯊꯕꯛꯁꯤ ꯃꯣꯏ ꯂꯩꯇꯕ ꯌꯥꯎꯔꯦ ꯃꯣꯏ ꯂꯩꯇꯕꯗ ꯂꯩꯀꯠꯄ ꯃꯣꯏꯒꯤ ꯊꯃꯣꯏꯅ ꯑꯇꯃꯥꯅ ꯃꯣꯏꯅ ꯄꯥꯝꯖꯔꯝꯕ ꯊꯕꯛꯇꯣ ꯑꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯉꯁꯤꯐꯥꯎ ꯂꯦꯡꯗꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤ ꯍꯥꯏꯕ ꯎꯠꯄ ꯃꯣꯏꯗ ꯁꯂꯥꯟꯗꯂꯤ ꯀꯠꯄ ꯑꯃꯗꯤ ꯑꯩꯈꯣꯏ ꯗ꯭राꯏꯚꯔ ꯃꯌꯥꯝꯅ ꯂꯥꯛꯏꯕ ꯆꯍꯤꯁꯤꯗ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯋꯥꯛꯁꯤꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯥꯇ꯭ꯔꯁꯤꯡ ꯀꯃꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯤ ꯑꯗꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯀꯃꯥꯏꯅ ꯂꯝꯕꯤꯁꯤꯗ ꯆꯠꯂꯤꯕ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯆꯥꯔꯖꯁꯤꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯗ ꯌꯥꯝ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯅ ꯃꯈꯥ ꯇꯥꯅ ꯇꯧꯅꯕ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄ ꯃꯤꯌꯥꯝꯗ ꯄ꯭ꯔꯖꯥꯗ ꯈꯪꯍꯟꯅꯕ ꯇꯧꯕ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯂꯣꯒꯣ ꯑꯁꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯑꯃꯗꯤ ꯂꯣꯒꯣꯗꯨꯗ ꯏꯔꯤꯕ ꯒꯥꯔꯤ ꯅꯝꯕꯔ ꯆꯥꯟꯅꯗꯅ ꯊꯦꯜꯂꯝꯕ ꯊꯣꯛꯂꯕꯗꯤ ꯈꯟꯅꯕ ꯇꯧꯗꯅ ꯄꯥꯔꯃꯤꯠ ꯀꯛꯊꯠꯆꯒꯅꯤ ꯍꯥꯏꯕꯅꯤ Ministry of Textile Government of India gi makhada Central Silk Board Regional Sericulture Research Station Imphal-na Ningol Club amadi apunbagi thauna VLF Hairoka Khusam Naraga Eco Climate Conservation Network Manipurna support tawtuna Sericulture gi matangda awareness program ama Hairok Part 3 Taurangbom Leikai da pangthokre ngasigi awareness program aduda Central Silk Board RSRS Imphal gi head scientist Sinam Subarani na haikibada Sericulture gi lamda thawai yauna thabak tawraga hena santhok leina ba honasi tin yoklaga mahum puthokani haiba si ekhoi hanadagi ipai pu haktaktagi chathaduna laklibani masinga si su yokli anoba natte masigi culture ase khanglaga uraga laklaba ngaktani adubu hanagi traditional oiba maong adudagi hena develop oiba technology mayam ama sizinaraga santhok lambi hena leihanba yaba maongda karamna yoksige haiba adu khangminasi haiki Central Silk Board RSRS Imphal gi scientist D 𝐶𝐢𝐯𝐞 namiyamda hena mamutana khangnaba awareness program aduga mari lenaba wafam sing macha khaina saruk yakiba singda paudamki awareness program loshilakpada saruk yaba lakiba sing amadi official singa wahang pakhumgi tanja amasu lauki mayamna thawai yawji ubada koina muka hena nungaise ado anambadi sericulture gi thabak thoramasi kamaini yokani haibasi aina kitang amuk mayamda sericulture tawbada thawai yawna tawraga adagi hena senthok leinaba ado kamaina paisa hena phanggadagi ko sericulture ji hana thaina dagi laaba potse apoi khangba darkar tai aduga akoina sericulture dagi puthoga lang nairaga saiba seliba koigi phi DNNYC amadi Hairok Part 2 Devi Mandap Leikai Miyambu Aranba maongda pau sandotuna mingcha thihanaba honarakliba singgi mathakta logi mating loduna legal action lauragani haina Divine Nongpok Ningthau Youth Club DNNYC gi maikidigi phongdorakli DNNYC gi maikidigi thadorokpa chirol amada Hairok Part 2 Devi Mandap Leikai gi playground miyamna hena thoina Turel Makha Lampak haiduna khangnariba sanabungasi matam kuinagi mamangdagi DNNYC da nama panduna leiraklabani club asina hek safonglakpadagi haibadi lising maga jamapan marifudagi hauna ngasi fawba nahasingi sanabung oina laklabani Directorate of Settlement and Land Records DSNLR Lamphel Part Imphal Manipur na sakhang biduna ayaba pibiduna hariba sanabung lampak asibu land survey record in the year 1988-89 gi matung inna amadi Assistant Survey and Resettlement Officer ASSO Lamphel Manipur na amuk hanna 2005 ta verified tawraba matungda so lengyan sol diary amadi athum house khudol tamki tawramaduga mari lerina lufasigi Vice President Irengbam Siamon haikibada iramdamasida khanghodana thoklakpa 3rd May 2023 gi irang asina ikhoi pumba awawat nanghale irang asi horakpada tongan ba horakfam kaya hairambadu ngasidi yamna mayek senglei Myanmar dagi lona changlakpa illegal immigrants singna India government insillaga namduna lanta hanbani haibasi ngasina mayek yamna senglei masagi horakfam masak khangdaba mitop singna masagi oiba leifam ama fangnaba Pandamda India government hariba
makai induna chei kaya laiminarak-laba machin manaw singbu yeknabani haina loduna lan tasinba ngamba sanga gi wakal chenba mitop sing ngaktani asugumba saramchat gi wakal chenba mitop sing asibu mapung fana para tambiba mathautai madugidamak ekhoi matam chupada mitna singna leiba tai haiki awaba matema nuai matema ko thengna batai haibase thengna batai habsi pirep lebiu maramaduna irpak sibagi masa yamna lagi bitai baksida manipur sida moina ngasi babu da leptana prithvi ki adumba UN da satna khotna tawriba mayam se akoi kashi wate na khandiu imai bensin thamoi chawkat piu ngasi akoi nakom da tawa matam da relief kem da tungya sa udedana mayum kai gi nuai tadana mathanda heng tawkana thori yana sibi pautai adagi hu thakna sibi pautai ama matai ngasi akoi ju ipak sida ramdam sida more de la ko imana karma imano susapuri chela ko imana karma imano aduna imana pa ki da mutta ka thop ngamba mayam mama lairi thamoi somcham chonda beganu akhoi matam khara adu thaduk then dor ko ngai na bani maram aduna secretary nan thambi ge adu maina akhoi mathai da ipak ko ngamba da ba irai pak ki da mathai ka to ko ngamba da ba ngasi lairi ba MLA mantri sing Delhi ge adu ma parliament house mamang da nomo da jomoi ahing amta sujarak tana ayung khang dana nungju khang dana kana uge ude mun khali akho gi sianai da Delhi da Mumbai da mo plate lain leiram mutan asi hek property akhoi tumba saba thidana haido pa yaba yadaba pong haiba yadaba amam athing kayama thado kansida khoisu kathoaga miyam gi damakta khoi adum na lakho onai salamani akhoi gi thobi singsu adugumba akhoi lanmi makhalam ni yamsing haijarabada adumna daita si maikai da khoina puba yaba arol atu ayam to kansida khoi daita lorga lapani khata bada sulokini hojik chatharaiba irang asi lalasi yamsena hagadi indiana maitai muthanaba maitai mapangan sonhanaba maitai history muthanaba maitai ju muthanaba gi lalong amani masida kuki singbu apalom dagi sakpa illegal migrant kuki mitop singa se nongna sakpa singche moida khulai oina sinar kansida makhoi gi su khudong chaba khara phangani haidana uhal kansida indiana na khoina kaigumba hoji haiba khoina पाइबा मैतैदा लंदाराबा नतगन नोइगी सेपरेट तालाबा नोइ तादि नोइगी जगा अमा सोइना फंगबै याय हारे कासि मोइजु फंगदा हाइबे मोंगसिदा इंडियादा उहलिबा ममित थकल हलिबा अदोम सानरैबा लीला आजुदा मोइना सो खोइदा एटेक चथरकबा लालों मखलमनि मसि इंडियादा थमोइ सेंगगदि लालसि लोसनगे हारगदि कसु कुइना जंगदबा नते मतम अकंगबा मतम खरदंग अदुम लोसनगदबा गाक्तनि अदुगा इंडियाना अखोइदा नुंसिदना मैतै मुथनबा मैतैगी हिस्ट्री मुथनबा मैतैगी मपांगन सुनदनबा होनरी ngei mathakida फाइदगी लाइब अमका हेना थीबदी अखोइ अखोइगी नेना थागतखिबा अखोइगी म्यूटसिंग अखोइगी वोटिंग राइट पीरगा अखोइ मियामगी लनथुम अखोइगी पुंसी ngakpi ngasi nongmagi oiba women self help group SSG business empowerment entrepreneurship haiba thimda nongmagi oiba khana nainaba awareness program ama irom maizrong maning leikai laivungda pangthokre hariba awareness program adu ministry micro small medium enterprises technology info center ga lamsing BVLF Lairanjam Maizrao GP aniga khusam naraga nongmagi oina khana nainabagi awareness program adu pangthokibani awareness program adu ga mari lenina SMMETC Info Center gi deputy director Dr. Sinam Yorelolba Maidaina haikibada lamdamasida leibiriba SSZ mayam ama Manipur State Real Livelihood Mission gi makhada masa gi tawzariba thabak thoram sing hena masak mangal thokna pokhat pirak padi mayamna ominare hariba sigi mathakta makhoi tawzariba thabak thoram adu hena amuk mapangal kankanaba pandamda Ministry of MSME Government of India gi makhada leiriba MSME Technology Center Imphal amadi lamda masida leibiriba SSZ mayam amba punsiliba lamjing BVLF ani punsilaga nomagi oiba entrepreneurship awareness program pangthokpani haina phongdoki
help group Mama, Saki, Mesa Lungi, Manipur State Rural Library, Mishangi Makada, Mumiki Tokjari, but Toramdu, Saki, Hena Masak Mangan, Tongna, Papira Kodi, Mayamnadum, Uminare. Hari Sigma Tamu Tokjari, but Toramdu, Henamu, Mapangan Kankan, Nubita, Pandamda, Mishamisi, Central Government Makada Leisure Office, MSB Technology Center in Pal, Muti, Namdam Sida. Play Biriba, self help group, Mayama, Punjan Biribi, Lamjing B, BLF group, where Anis in a Punjaraka, no Mugiba, Entrepreneurship Awareness Program, Sinjaban, Bank official sing, my part of entrepreneur sing, then Sing Makada, Sakaki Makitaki, Mayam Mating, on another Dumba, Naglo support system, the Rikarambal lady, Low Harakati, Karikapun Popatai. Entrepreneur Moina, Tangai Patana, say Udam recession, social Topiba, Udam recession Topira Matung, the say I give Pamun Topa, Haxin, Hanjana with the Muta, I give Topon Topa, Tangai Pata, right? Tokang Sina Karikari lay. I didn't do as I gave Ministry official sing, then the Nancy the Levy, but my parliament entrepreneur sing. I am no Mugina, 1 minute ago, I am but Kantang the Atokasin Tominavagi, Dumba. Info East ki manung jan leiba Khurai Konsam Leikai de leiba Khongnang Thaba University de ngasi nombuge eba seminar ama pangthokre Khongnang Thaba University auditorium da pangthokiba seminar adu Manipuri nat ki pukaida Mahila Rembi ki fida the place of educational goddess in Manipuri tradition habit thim da pangthokiba thoramni thoramadu da NG Khomba Singh Pandit Manipur Pandit Loishang SS Kondumba Maiva Hanba Utra Sanglen Sana Konung Dr. D.S. Rohichan Singh Assistant Professor Department of Umanglai Harauba MUC Amadi Dr. 𝐶𝐸 Head of Department History Khongnang Thaba University na Athoiba Mithunglen Oina Saruk Yaduna Mai Pakna Bangthoki Leipak sida suhaita atei Hindu ki pak saraba leipak tasu lairendi le mali gi lairendi sarasati duga tan leidana adu mai to afoi tasu masjid leibra leirambra aduga akoi tasu haile gi panchami nimita Hindu ki pak ko sarasati puja to budo tong leidana adu sarasati puja dum tawgada natraga to ko ko leipak ke han leiramba loksing gi kari haita Ibirma, Lokshingi Mabirma, Lokshinga Lion beat Layambra. And I was missing that lady, Mayam Bertakama is Mahanabale, Mahi Purisulay, Mahi Land, Mabu, Sinjakumbi, Nadi Subi, Labor Markovi, Manusile Mani, Mana Queda, Mahi Masin Tambi, Aduna, Mabu, when it out from the Hanabale. Other Quay, Lady was a great make saying that Queen and Parks hours, the sons not control, but it naturally now. Miam Funai Baraka, Manipuri made no way may take right now, Barata was in Baraka, some of the Bullet. Adoidi, Aquina, Karago Masi Goga, Kari Hana Iratoni Togani, Kari Hata, Kari Namita, Kari Posagna, Kari Marana, Iratoni Toga, Mahi Lion, Viva from the Gateway, Mahigi, Haishing Magibatozia, Yakamon Pangadegi, Yakatogan Pangadegi, Kangin Badegi, Iram Damsida. Kang have a Tongan Ba, Loishang, the Gate Lakwa, since was persons in the Taki the Gedi, Mayamsi, Yam Tagani, Lundana, Kangu Mayam the Su, Uturaga, Hainaraga, Hangaraga, Tamara, Kanamina Gedi, Kena, Pada Kamina, Wakina, Dungamba, Wagata, Halaga, Madu Kangan with Equinasu, Antoxel. Kohima dagi patient amapong mga changla chatuna Info Institute tamna Pukatpadagi heart attack tauraba ahal nupa amakan bangam kray pau asin high Christmas numita patient aduna mahaki masada nungai deba forak padu gastric problem ni haina khanduna leitok luraga anavagi film lusilakpadagi Info Heart Institute da numidang pung 8 makai duwai da pukatuna haying chat Laying chathabadagi heart attack di khangmangamki amadi doctor singna matam chana kanba ngamkibani hari Panbayai Info Heart Institute da open heart surgeries chamri hena angioplasties chatruk yankai hena amadi pacemaker implantation chani hena pangtopangamkre hospital asi emergency amadi critical oiba cardiac arrest ki oina laing ba matamda Manipur amadi thangnariba state sing ki oina yamna faba hospital ama oiba ngamlakli
Auditorium of Manipur Hindi Parishad All Assembly Road Imphal da B. Jayanta Kumar Sarmagi Marifudra Mathoi Suba but anniversary Thoram Pangtokre Chongtham Kamala President Pahari Memorial Trust Dalit MAIBAM President Asailuf Manipur Nomaitem Kiran Kumar former convener Manipur Language Advisory Sahitya Academy New Delhi na chingba na Thoramadu Sarugyaki. All AGC Manipur State na LPG gas consumers singna chakthong gas asi matau karamna season nagadagi amadi kudong thigadabadagi matau karamna checksing thorang lokhatgadagi habigi matangta mass awareness cum training program Westpur district manung chanalaiba isok makhalaikai dalaiba L Netaji Singhi mayumda AGC Manipur State ka SOC GP gi ward number 3 member L Joy Changa kutsam naraga mass awareness cum training program pangthokre ngasigi awareness program adugi mang oinana all gas gear AGC Manipur State ki film assistant su oriba Manipur film ki comedian Happy Rajan haina khangnaba artist asina program yawba lakpa miyam da dialogue kaya tawduna miyam ki puning pelhanki Ngasigi awareness program aduga mari lerina AGC Manipur State ki manager SH Joy Prakash na haikibada gas haiba sinupi oibi singidi yamna maru oiba amadi khangdaba yadabani stock thongnaba gas LPG asi season naba matamda ikhoina gas asi khangziludaba amadi khangdaba yadaba posak amani soibadagi gas bukhaibagi thaudo asi toina thoklibani maram aduna kari kari tawba yabagi haibadu miyamda Khanganaba awareness cum training program asi pak sana pangtokuna lakli haina phongdoki Part 1 to 4 Joint Development Organization ki President ki Thawpuramba Ngairangbam Ya School Sing Nangasi Masagi Anaba Amadagi Manung Matam Chadana Taibang Pal Thadokuna Chatkibada Organization asigi members sing na Laikidabagi Mayumda Minute Ani Tumina Leptana Awa Phongdokre Lunina Laikidabagi Tawaina Lairam Lenda Ingna Jigna Lairunaba members sing na Thauniki Amasung Imung Manugi Awabada Organization Asina Thamoi Sing na Saru Yajari Haina Organization asigi General Secretary S. Sanjit Singh na Thadrokpa Gerald Amana Makatari. Jiu-Jitsu Association of Manipur na Residential Training Camp cum State Level Trial Selection Pangtokadari JJAM gi maikedi Thadrokpa Gerald Amada Global Martial Arts Academy Kairong Mamang Leikaida Lagliba Tang Tara Tarutagi Taranipan Fawa Pangtokadariba Residential Training Camp aduda experience leraba instructor singna modern Jiu-Jitsu techniques rules, strategies, fitness, discipline na chingba takpi tambigani hari. Loinina state level trial aduda players singi as samadi wet categories kaidoktuna khangani hari. Kallaba singna Manipur State Jiu-Jitsu team da yautuna Vageshwari Fukanani Indoor Stadium Dispur Assam da pangthokadaba First Northeast Jiu-Jitsu Championship 2026 da sarugyaba fangani hari. First level KCC Open Tennis Ball Cricket Tournament 2026 ki mari ni chanba numit ki hanbastana ki ba match da Car 11 Parampatna KGF Kuraiburan Marifudra Humdoi de Maitiba Pikre Amadi Car 11 Parampat ki Nausakpa Manglemba Maidina Man of the Match ki Manalau Kre Ani Subas Sanakiba Match da Patho 11 Kuraina KPM Spu Wicket Mapan Henduna Maitiba Piki Amadi Patho 11 Kurai gi Mutum Jodiva na Man of the Match ki Mana Fangkre Taret Suba GESC DO Dikolapati Social and Cultural Development Organization Trophy 2026 The 7th State Level 9A Side Football Tournament ki Tarani Janmanimita Hanbastana kiba match da Goro FC amadi Arbia FC goal ababam chanaduna draw chatkre Arbia FC jersey number 10 Robert na player of the match ki mana lowkri Ani Suba Sanakiba Master A1 Chicken na Suba FC Bugol Mari Amada Maitiba Biki Amadi A1 Chicken ki jersey number 14 Irsat na player of the match ki Manalaw Kray.
Arabada maraba pau amana pisari. IDP Singh Namit Kuntrani Chupna Thamsang Jangsiduna Pisin Kiba Memorandum Ki Pau Manipur Lenga Ki Chief Secretary Punit Kumar Goel na Pirakre. VDF Singh demand Singh Atubada Pitok Piyo Haiduna Tungan ba district ke VDF personnel Singh na Joga protest Okre. Northeast window na sandok sari benimidangi pau matang sidaloi sari bieng tabiribe singbo muka hanna jan mabam na krumjari. Football bu thawai haksang yauna pamliba miyoi singidamakta yamna nungairaba paw ama puduna lakchari madudi first CPC trophy 9A side state level open football tournament ama lagliba kumjalising aniga kunga taruki January ki tarikh 19 dagi hauduna Chingya People's Club Yairipok Ningthaunai Chingya Lekai na sinduna Ningthaunai playground da pangthoklagani tournament asi form ngasi maktagi fangbiragani. Tournament asigi pricing di winner prize ta ₹1 lakh with trophy, runners up ta ₹70,000 with trophy, best discipline da ₹7,000 with trophy, best goalkeeper da ₹5,000 with trophy, top scorer da ₹5,000 with trophy, best player da ₹5,000 with trophy asina chingbani. Registration fee na sumetagi ₹7,000 khaktamak oigani. Form thazan bagi aroiba matam lakliba January ki tarikh 12 da oigani. Manager meeting na January ki tarikh 15 da oigani. Akupa marol ki damakta pizariba contact number sing asida paw fawbirau. Contact number sing adudi 8837447610 natraga 8787882150 amadi 60093969994. Haksang Panatamgi Hairabadi, Iram the Masimakta the Laiba, Kwaidagi Paraba Hospital Singi Manung the Ama Oiriba, Babina Hospital Lazari. Mapamasida, Tazabayarabamadi, Seliam Changdana, Specialty Kunhen Badana lying Bagi Kudong Chaba Pizari. Pediatrics, Cardiology, Cosmetic Surgery Amadi, Specialty Makal Maka Kayada, Aikogi Specialist Singna, Marik Chumna, Kawai Haksang Yauna Lying Zari. Aduna, State Wangmada Muk Karigi Chatlugani, Aikogi Manipur da Suhogikti, Awang Bataki, Healthcare Fanglabada. Matam Mangan Biraganu, Sel Henatingan Biraganu, Aikogi Specialist Singdagi, Malemgi Apabataki Lying Patapti Yumpam Oiba, Service Lobiu. Babina Hospital, where hope meets compassion. Akupamarol Gidamag, Babina Hospital, Saziwa Gel Road, Kabay Soy Impal Istaleng Sinbirau. Natraga, Aikogi phone number 6909 390666 ta call to Birau.